ngasi Lairen Digital Creator LDC na leijari mafam asi BRAHMAPUR NAHABAM LEIKAI near THAMBUTHONG Basketball Ground IMPHAL East tani Manipur da ahanbu oina sahau gi oiba polam sing haira manama sing na singba polam kaya pek tawduna phajana puthokpada maming chatlaba Smile Store haraga khangreba office adudani hairiba Smile Store asi 2022 gi May June dagi tek hoduna mapung phana pot chai sem saduna yon haurakibasi 2023 gi February March dagi lepalaitana ngasi phawba Manipur gi miyamda makhal makha kya gi oiba organic dry fruit and vegetable items sing sem sadana puthokna ngasi phawba lagli Smile Store asida phangliba items kudimak organic oiba pothoksing ngaktani Russian gi har sing hidak langthak kaplaga puthokpa polam sing amata yaugde item sing asi sem saba matamda sugar salt natana karigumba makhal amatagi chemical gi oiba masak sing amatai use tawkiba leite haina proprietor masamang na phongdukli proprietor ranitana nongma atopa state amada flight tungduna satpa matamda lao poha sarubadigi mahaki thamoida iramdam manipur gi sahaugi oiba product asi sem saduna ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯄ ꯌꯥꯏꯅ ꯈꯟꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯎꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯤꯕ ꯁꯔ ꯏꯕꯣꯌꯥꯏꯃ ꯃꯩꯇꯩꯒꯤ ꯂꯤꯁꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠꯁꯨ ꯄꯨꯔꯛꯄ ꯌꯥꯕ ꯃꯤꯌꯥꯝꯅꯁꯨ ꯃꯁꯛ ꯈꯪꯕꯤꯕ ꯑꯃꯗꯤ ꯍꯛꯆꯥꯡꯕꯨꯁꯨ ꯐꯍꯟꯕ ꯉꯝꯕ ꯄꯥꯟꯗꯝ ꯑꯃꯒꯤ ꯃꯈꯥꯗ ꯁ꯭ꯃꯥꯏꯜ ꯁ꯭ꯇꯣꯔ ꯑꯁꯤ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯁ꯭ꯃꯥꯏꯜꯒꯤ ꯑꯣꯏꯕ ꯁ꯭ꯇꯥꯐ ꯅꯤꯄꯥꯟꯅ ꯍꯧꯖꯤꯛꯃꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯑꯣꯔꯗꯔ ꯀꯌꯥ ꯂꯥꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗꯕꯇ ꯉꯥꯏꯔꯦ amadi Iramdamgi production asi online da yonbigi thabak tawriba Manipur Times Pabung F Ima Mark hariba sing asina Smile gi oiba production asi online da yonduna thadokuna Iramdam Manipur bo sak takpiri amadi miyamgi seba tawbiri Manipur gi horticulture department gi senthang masama phangkibadi laikhre adubo Manipur sarkarna ahen ba senthang kya pibirabadi North East ki manungda nganthoi ngambata natana India gi platform amada Diamond amagum nganthoiba ngamgin haibigi achet pathajaba leihori yenglesi Smile gi oiba store office asida sanglaga makoi gi oiba product sing asi kari karamba item sing yauribagi haibadu ahan basina sahau black rice Smile store da phangba product ni sahau black rice hairiba cheng makhal asida high protein iron beta carotene calcium phosphorus chromium magnesium potassium iron zinc copper gi oiba compound sing marang kaina yauba maramna Number 1 da brain gi memory bu powerful oheli akaw bahibadu laihande Number 2 da diabetes laina bu namtharaga normal level amada thambada mateng pangli Number 3 da cancer gi oiba laina makhal singbu namthadana thambada mateng pangli Number 4 da liver gi oiba laina singbu ngakthokthana thami Number 5 da haksang gi cell sing semga sagatpa amadi haksang da energy pibada mateng pangli Number 6 da heart po healthy oina lahenbada mateng pangli madudana tana heart attack amadi heart stroke torokpadasu prevention tawba ngami Number 7 da meat po phagalali ahal oraklaba matamda ngawdong haina khangnaba laina adu naba ngamande uchariba Smile gi oiba product sing asi sabada aduma kanaba phangli Manipur da puthokchariba product asibu laibiduna sabiyu amadi support tawbiyu 80 gram gi oiba packet amadi 30 gram gi oiba packet ani thongna phangli masigi product asidi school chatpa government employee private job staff singna lunch break thaba matamda ising asaba khara hairaga adum panaba yare diabetes level singsu saba adumak yare ani choba asina Smile gi store da phangba packaging torba peruki oiba product ni perukta mineral vitamin B vitamin C and antioxidant sing oiba masak sing marang kaina yauba maramna Number 1 da stomach amadi urinary tract infection problem lebu singbu ngakthokpada mateng pangli Number 2 da aikona sakhiba sing thakhiba singbu yam laina saba tumhali Number 3 da brain bo asautomatic phagalali akaw bahibadu laihande satra singidi yamna kanaraba natural medicine ama oiri Number 4 da arthritis tagi ngakthokpa ngami amadi high blood pressure leiba singbusu control tawdura thambada mateng pangli Number 5 ta lok kangkhu khuba cold fever amadi respiratory problem dagi sungak thokpa ngami Number 6 ta amang buya khalaga leiba singbu phanbada mateng pangli Number 7 da immune system amadi haksangi metabolism busu strong oina thambada su mateng pangli hairiba perukki oba product sing asimasu Smile gi store da dumak kubikale naidana available oiri
ꯃꯁꯤꯅ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯑꯋꯥ ꯐꯗꯤꯒꯣꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯅꯤ꯫ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯣꯂꯥꯟꯇ꯭ꯔꯣ ꯁꯥ ꯃꯔꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯄꯥꯝꯕꯤ ꯑꯁꯤꯗ ꯚꯤꯇꯥꯃꯤꯟ A, ꯚꯤꯇꯥꯃꯤꯟ C, ꯚꯤꯇꯥꯃꯤꯟ K ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕꯇ ꯅꯠꯇꯅ ꯀꯦꯜꯁꯤꯌꯝ, ꯐꯣꯁꯐꯔꯁ, ꯄꯣꯇꯥꯁꯤꯌꯝ, ꯕꯦꯇꯥ ꯀꯦꯔꯣꯇꯤꯟ ꯑꯁꯤꯅꯆꯤꯡꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯑꯁꯤ ꯌꯥꯎꯕ ꯃꯔꯝꯅ ꯅꯝꯕꯔ 1ꯗ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ BP ꯋꯥꯡꯕꯁꯤꯡꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯤꯔꯤ꯫ ꯅꯝꯕꯔ 2ꯗ ꯃꯥꯏꯀ꯭ꯔꯣꯚꯥꯏꯔꯁꯅ ꯊꯣꯛꯍꯜꯂꯛꯄ ꯇ꯭ꯔꯦꯠ ꯏꯟꯐꯦꯛꯁꯟꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 3ꯗ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯕꯨꯁꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯜꯂꯤ꯫ ꯅꯝꯕꯔ 4ꯗ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯕꯨ ꯐꯒꯠꯍꯜꯂꯤ, ꯌꯥꯝꯅ ꯀꯥꯎꯒꯟꯕ ꯍꯥꯏꯕꯗꯨ ꯂꯩꯍꯟꯗꯦ꯫ ꯅꯝꯕꯔ 5ꯗ ꯍꯥꯔꯠ ꯗꯤꯖꯤꯖ, ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤ ꯗꯤꯖꯤꯖ, ꯀꯣꯂꯦꯁꯇꯦꯔꯣꯜꯕꯨꯁꯨ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 6ꯗ WBCꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯅꯨꯄꯥ-ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯁꯤꯃꯦꯟ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯑꯁꯤꯃꯁꯨ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯗ꯭ꯔꯥꯏ ꯄꯦꯀꯦꯠ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯂꯤ꯫ ꯃꯁꯤꯅ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯌꯦꯟꯗꯦꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯅꯤ꯫ ꯌꯦꯟꯗꯦꯝꯗ ꯅꯥꯏꯆꯤꯟ, ꯄꯦꯟꯇꯣꯊꯦꯅꯤꯛ ꯑꯦꯁꯤꯗ, ꯔꯤꯕꯣꯐ꯭ꯂꯦꯚꯤꯟ, ꯊꯥꯏꯃꯤꯟ, ꯚꯤꯇꯥꯃꯤꯟ A, ꯚꯤꯇꯥꯃꯤन C, ꯚꯤꯇꯥꯃꯤꯟ E, ꯁꯣꯗꯤꯌꯝ, ꯄꯣꯇꯥꯁꯤꯌꯝ, ꯀꯦꯜꯁꯤꯌꯝ, ꯑꯥꯏꯔꯟ, ꯖꯤꯡꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯃꯔꯝꯅ ꯅꯝꯕꯔ 1ꯗ ꯍꯥꯔꯠꯄꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯅ ꯂꯩꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 2ꯗ ꯍꯥꯏ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯕꯨ ꯂꯦꯚꯦꯜ ꯑꯃꯗ ꯊꯝꯕꯗ ꯀꯥꯟꯅꯕ ꯑꯣꯏꯔꯤ꯫ ꯅꯝꯕꯔ 3ꯗ ꯋꯦꯗꯔ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯄꯗ ꯊꯣꯛꯍꯜꯂꯛꯄ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯕꯨ ꯄ꯭ꯔꯤꯚꯦꯟꯁꯟ ꯇꯧꯕꯗ ꯉꯝꯂꯤ꯫ ꯅꯝꯕꯔ 4ꯗ ꯃꯤꯠꯄꯨ ꯌꯥꯝꯅ ꯐꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 5ꯗ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯅꯨꯄꯤꯅ ꯃꯆꯥ ꯄꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯗꯛ ꯑꯁꯤ ꯆꯥꯕꯅ ꯃꯃꯥꯕꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯜꯂꯤ, ꯃꯃꯥꯒꯤ ꯐꯦꯁꯇ ꯃꯍꯤꯡ ꯀꯥꯍꯟꯕ ꯉꯝꯗꯦ꯫ ꯅꯝꯕꯔ 6ꯗ ꯀꯦꯟꯁꯔꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯄꯦꯛ ꯇꯧꯔꯕ ꯌꯦꯟꯗꯦꯝꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯌꯦꯟꯗꯦꯝꯒꯤ ꯁꯤꯖꯟ ꯑꯣꯏꯗ꯭ꯔꯕꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯂꯒ ꯂꯩꯕ ꯌꯥꯏ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯋꯥꯒꯤ ꯎꯁꯣꯏ ꯕꯦꯝꯕꯨ ꯁꯨꯠ ꯁ꯭ꯃꯥꯏꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯅꯤ꯫ ꯋꯥꯒꯤ ꯎꯁꯣꯏꯗ ꯚꯤꯇꯥꯃꯤꯟ C, ꯚꯤꯇꯥꯃꯤꯟ E, ꯊꯥꯏꯃꯤꯟ, ꯚꯤꯇꯥꯃꯤꯟ B1, ꯚꯤꯇꯥꯃꯤन B6, ꯏꯅꯔꯖꯤ, ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ, ꯄ꯭ꯔꯣꯇꯤꯟ, ꯔꯤꯕꯣꯐ꯭ꯂꯦꯚꯤꯟ, ꯃꯤꯅꯔꯦꯜ, ꯑꯥꯏꯔꯟ, ꯃꯦꯒꯅꯦꯁꯤꯌꯝ, ꯐꯣꯁꯐꯔꯁ, ꯀꯣꯄꯔ ꯑꯦꯟ ꯖꯤꯡꯛ ꯌꯥꯎꯕ ꯃꯔꯝꯅ ꯅꯝꯕꯔ 1ꯗ ꯕ꯭ꯔꯦꯟꯕꯨ ꯌꯥꯝꯅ ꯁꯤꯡꯍꯜꯂꯤ ꯑꯃꯗꯤ ꯀꯥꯎꯒꯟꯕ ꯍꯥꯏꯕꯗꯨ ꯂꯩꯍꯟꯗꯦ꯫ ꯅꯝꯕꯔ 2ꯗ BP ꯍꯥꯏ ꯂꯩꯕꯁꯤꯡꯕꯨ ꯂꯦꯚꯦꯜ ꯑꯃꯗ ꯊꯝꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯅꯝꯕꯔ 3ꯗ ꯃꯤꯠ ꯁꯣꯛꯍꯟꯗꯦ, ꯁꯣꯛꯄ ꯑꯣꯏꯔꯒꯅ ꯐꯒꯠꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 4ꯗ ꯕ꯭ꯂꯗ ꯁꯨꯒꯔꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 5ꯗ ꯂꯪꯁ ꯀꯦꯟꯁꯔꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯤꯔꯤ꯫ ꯅꯝꯕꯔ 6ꯗ ꯀꯣꯂꯦꯁꯇꯦꯔꯣꯜꯕꯨ ꯂꯦꯚꯦꯜ ꯑꯃꯗ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯇ ꯅꯠꯇꯅ ꯍꯥꯔꯠꯄꯨꯁꯨ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯋꯥꯒꯤ ꯎꯁꯣꯏ ꯄꯦꯀꯦꯠ ꯇꯧꯔꯕ ꯄ꯭ꯔꯗꯛ ꯑꯁꯤ ꯑꯗꯨꯃꯛ ꯆꯥꯕ ꯌꯥꯔꯦ, ꯁꯤꯖꯟ ꯂꯣꯏꯈ꯭ꯔꯕꯁꯨ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯂꯤ꯫ ꯃꯊꯪ ꯑꯁꯤꯅ ꯁꯤꯡ ꯖꯤꯟꯖꯔ ꯁ꯭ꯃꯥꯏꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯅꯤ꯫ ꯁꯤꯡ ꯖꯤꯟꯖꯔꯗ ꯄ꯭ꯔꯣꯇꯤꯟ, ꯐꯦꯠ, ꯀꯣꯂꯦꯁꯇꯦꯔꯣꯜ, ꯐꯥꯏꯕꯔ, ꯚꯤꯇꯥꯃꯤꯟꯁ, ꯐꯣꯂꯦꯠ, ꯅꯥꯏꯆꯤꯟ, ꯄꯦꯟꯇꯣꯊꯦꯅꯤꯛ ꯑꯦꯁꯤꯗ, ꯚꯤꯇꯥꯃꯤꯟ A, C, E, ꯀꯦꯜꯁꯤꯌꯝ, ꯀꯣꯄꯔ, ꯑꯥꯏꯔꯟ, ꯃꯦꯒꯅꯦꯁꯤꯌꯝ, ꯖꯤꯡꯛ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯕ ꯃꯔꯝꯅ ꯅꯝꯕꯔ 1ꯗ ꯕ꯭ꯔꯦꯟꯒꯤ ꯁꯦꯜꯁꯤꯡꯕꯨ ꯐꯪꯁꯟ ꯇꯧꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 2ꯗ ꯁꯣꯔ ꯍꯣꯟꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯡꯕꯨ ꯑꯃꯗꯤ ꯑꯦꯂꯔꯖꯤꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯕꯨ ꯐꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 3ꯗ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯦꯇꯥꯕꯣꯂꯤꯖꯝꯕꯨꯁꯨ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 4ꯗ ꯀꯦꯟꯁꯔꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯕꯨ ꯅꯝꯊꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 5ꯗ ꯌꯥꯕꯨ ꯐꯍꯟꯕꯇ ꯅꯠꯇꯅ ꯌꯥꯕꯨ ꯇꯤꯟ ꯆꯥꯕ ꯉꯝꯍꯟꯗꯦ꯫ ꯅꯝꯕꯔ 6ꯗ UTI ꯂꯩꯕꯁꯤꯡꯕꯨ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 7ꯗ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁꯀꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡꯕꯨ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 8ꯗ ꯅꯨꯄꯥ-ꯅꯨꯄꯤ ꯑꯅꯤꯒꯤ ꯑꯦꯟꯖꯣꯏꯃꯦꯟꯗ ꯁ꯭ꯇꯔꯣꯡ ꯑꯣꯏꯍꯜꯂꯤ, ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯂꯩꯍꯟꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯑꯄꯥꯝꯕꯒꯤ ꯏꯊꯤꯜ ꯄꯤꯔꯤ, ꯕꯦꯗ ꯀꯣꯂꯦꯁꯇꯦꯔꯣꯜꯁꯤꯡꯕꯨ ꯁꯦꯡꯗꯣꯛꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ ꯑꯃꯗꯤ ꯍꯥꯔꯠꯄꯨꯁꯨ ꯍꯦꯜꯗꯤ ꯑꯣꯏꯅ ꯊꯝꯕꯗꯁꯨ ꯀꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛ ꯑꯁꯤꯃꯁꯨ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯑꯗꯨꯃꯛ ꯐꯪꯂꯤ꯫ ꯃꯊꯪ ꯑꯁꯤꯅ ꯀꯆꯥꯏꯒꯤ ꯆꯝꯄ꯭ꯔꯥ ꯂꯦꯃꯣꯟ ꯁ꯭ꯃꯥꯏꯜ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯄ꯭ꯔꯗꯛꯅꯤ꯫ ꯆꯝꯄ꯭ꯔꯥꯗ ꯚꯤꯇꯥꯃꯤꯟ C, ꯐꯥꯏꯕꯔ, 사이트꯭ꯔꯤꯛ ꯑꯦꯁꯤꯗ, ꯄꯣꯇꯥꯁꯤꯌꯝ, ꯚꯤꯇꯥꯃꯤꯟ B6, ꯍꯦꯁꯄꯦꯔꯤꯗꯤꯟ, ꯀꯦꯜꯁꯤꯌꯝ, ꯃꯦꯒꯅꯦꯁꯤꯌꯝ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯕ ꯃꯔꯝꯅ ꯅꯝꯕꯔ 1ꯗ ꯍꯥꯔꯠꯄꯨ ꯐꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯝꯕꯔ 2ꯗ ꯀꯤꯗꯅꯤꯗ ꯁ꯭ꯇꯣꯟ ꯂꯩꯕ ꯉꯝꯍꯟꯗꯦ꯫ ꯅꯝꯕꯔ 3ꯗ ꯏ ꯋꯥꯠꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨꯁꯨ ꯐꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯤ꯫ ꯅꯝꯕꯔ 4ꯗ ꯀꯦꯟꯁꯔꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 5ꯗ ꯋꯦꯠ ꯂꯣꯁ ꯑꯣꯏꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ꯫ ꯅꯝꯕꯔ 6ꯗ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕꯁꯤꯡꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯆꯥꯕ ꯇꯨꯝꯍꯟꯕꯗ ꯀꯥꯟꯅꯕ ꯄꯤꯔꯤ, ꯍꯛꯆꯥꯡꯗ ꯏꯅꯔꯖꯤ ꯄꯤꯕꯗ ꯀꯥꯟꯅꯕ ꯑꯣꯏꯔꯤ꯫ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯐꯪꯕ ꯀꯆꯥꯏ ꯂꯦꯃꯣꯟ ꯄꯦꯀꯦꯖꯤꯡ ꯄ꯭ꯔꯗꯛ ꯑꯁꯤ ꯑꯗꯨꯃꯛ ꯌꯨꯖ ꯇꯧꯕ ꯌꯥꯔꯦ, ꯁꯤꯖꯟ ꯂꯣꯏꯈ꯭ꯔꯕꯁꯨ ꯁ꯭ꯃꯥꯏꯜꯒꯤ ꯁ꯭ꯇꯣꯔꯗ ꯂꯥꯛꯂꯒ ꯂꯩꯕ ꯌꯥꯔꯦ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯖꯔꯤ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯣꯄꯟ ꯇꯧꯗꯨꯅ ꯂꯩꯖꯔꯤ꯫ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯤꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯁꯛ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯔꯁꯤ꯫